ngasi Mars ki tang kuntra da ngasi phong musi phong da ngasi ki thawdo wathok ki Manipur top channel gi paw khata update chawjuge mayam paw su nungai dri loi phokta minasi Manipur da su phamung chani leba emergency hospital saragani hospital asi numit 15 gi manung da loisin gadari Imphal West district ki manung sanba langthabal phumlo lokol da phamung chani leba sathiraba laina laisa C19 gi emergency hospital amadi quarantine center sagadari loinana hospital asi numit 15 gi manung da loisin gadari Nauna sagadari bu hospital asi ngasi CM na yingsin kibaga loinana CM na haiki nauna sagadari bu hospital asi sathiraba laina laisa C19 natana sathiraba laina laisa asigumba pandemic oiba laina na singma lakpada yengnana ba akhana bu hospital ama ohengani hospital asi sabada miyamna mating pangbina basu appeal tawki Hiramasi matang na CM Secretary ki thadorok pasarol amagi matungina hairiba lawpari ama rom sawba quarantine center sariba mafam asi lawpuna lawkhai ama miyam gi oina kathokpani aduga lawkhai ama na lengak na laibani hawjik sagaliba quarantine center asi thakai amagi manungda loisinaba yathang piki hairi ngasigi yengsin khonsak aduda khurai kendra gi MLA Susindro School AC gi MLA Saitrabata Chief Secretary Dr Suresh Babu DGP LM Gauktai Health ki Principal Secretary Bimulunmang Health Services ki Director Dr K Rajo Jenims ki Director Dr Bimo amadi Official Kya Yaki Amaromda Susampur District Health Department na sathiraba laina laichat C19 nagi ngakthoknaba hana Bizangi Circuit House ta leramba isolation ward ado District Hospital campus ta hongjinhan kre hairi Hospital adugi I ward adu isolation ward oina sizinaragani hauzik isolation ward ta miyoi ahum thamli hain su poksi asina phongdoroli aduga atopa maru oiba paw makha tamina gisi private bank sing na tha ahum gi sindoi lawuda midyeng sanglagani KCP PWG sathiraba laina laisa C19 ohelangriba phibam asida Manipur da lairiba private bank sing na tha ahum gi sindoi lawuda midyeng sanglagani haina aina thingraba Kanglaipak Communist Party People War Group KCP PWG Marxist Center na thadorokpa sarol amana hairi lalhaulup asigi Central Media Co-Coordinator Comrade Lenin Maite na thadorokpa sarol amana hai Malen Singh bathungna sandoragriba sathiraba laina laichat C19 na maram oiraga lairaba lawmi singna namna lairiba lamdam asida su yoksilaktuna hauzik paliba lenga asina su total lockdown amadi curfew thamduna lamdam asigi miyamna nomagi sara ama chana bo khonabada kokta khut painariba asauba lanpham amaga Pangkhak oiraba tanpham asida Manipur da lairiba senjau paiba private bank singna makhoigi nongmagi sindoi soiba yaroi haina lairaba lawmi singda awaba pire haina lup asida wakat lakli lupna lanai bank khakta natana naitom sindoi chariba singbusu mijeng sangna haina sarol asina makata na phungdorokli aduga atopa maru oiba pawmanamu PM Relief Fund ga manaba account saramlei Prime Minister Relief Fund for sathiraba laina laisa C19 gi account PM Cares at SBI ga manaba atope account ama sakhangdaba singna saramle hairi hiramasi ga mari leinana Delhi Police Cyber Crime na sakhangdaba miyoi sing asigi mathakta case ama thangatkre panba yabadi sakhangdaba miyoi sing aduna relief fund gi account oiriba PM Cares at SBI ga manaba hanglambadagi Delhi Police Cyber Cell na khudakta State Bank of India da account adu thingna bahaki Prime Minister Modi na sathiraba laina laisa C19 na saitheng pirba miyoi sing amasum lockdown na awaba tahalaba laita lairaba singda Bharat ki miyam pumbada donation tauba yanaba PM Care at SBI account asi tha asigi sachat kungani panda hangkhibani Delhi Police Cyber Crime Cell na namtha case amasum ITX su panchinkre loinana investigation sathari PM account asi Delhi Police Cyber Cell aduga atai agency singna kupna yingsili miyamna donation gi cell thadringeda munna verify tawraga PM gi account ra hapnaba Delhi Police Cyber Cell na appeal tarogli amaramda SBI gi social media team su matang asida mikupna hom senaduna lairi haina poxi sina phungdurogli aduga atopa pawmanamo mathau ningthina tawramdaba senior IAS officer ani suspend tawkhre sathiraba laina laisa C19 nagi ngakthoknaba lebak pumba lockdown lairingai serak asida seksindaba amadi mathau ningthina tawramde haiduna Ministry of Home Affairs senior IAS officer ani khudakki suspend tawkhre hairi suspend tawkhraba senior IAS officer ani adudi Delhi gi additional chief secretary transport Renu Sharma amadi Principal Secretary Finance Rajiv Barmane amaramda sathiraba laina laisa C19 gi section thorong lokhatpada pukning changdabadagi IAS officer ani amadasu sokos notice thakre hairi sokos notice thakraba IAS ani adudi additional chief secretary Home Land and Building Department Shettiya Gopal amasum SDM Salampur Ajay Arorane
IAS officer marimak National Disaster Management Act 2005 ki makada suspend amasum sokos notice pikibane makhoi bu miyamgi health amasum safety section dabadagi Ministry of Home Affairs na tharang asi lokhatpakpane panba yabadi lockdown leiringai talak asida yamlaba migrant workers sing tha asigi sachet kungani pana masam sagi yumda satnabagi tharang tawroduna Anand Bihar bus terminal da tanakhibane yamlaba miyam tankibada barat lengakna sathiraba laina laicha C19 sandoraktana ba paikhalak pa thabak thorangda miyam da mipaibe pikhi hain su poksesna phungdorok de duga pabra sokhibi yaursu miyam na ngakpi gani duga anau bala agade update tawjarake